ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ One day discussion on Ibudau Tangzing Hill Ranges Habahiramda Khana Nainabagi Thoram Ama Committee on Protection and Preservation of the Historical Right of Kobru and Tangzing Hills CPPK Tina Sinduna Pangtokre Amadi May Tara Taruktagi Tara Mapal Fauba Satarakiba DMU Face Nasi Election Crane Kurumzari Numidangi Manipuri Pau Meeting Tabiriba Singbu Jennifer Sarmanataram Nokchari, Hosik Pau Sandogna Pizari. One day discussion on Ibudau Tangzing Hill Ranges Habahiramda Khana Nainabagi Thoram Ama Committee on Protection and Preservation of the Historical Right of Kobru and Tangzing Hills CCPK Tina Sinduna Ngasi Naran Sainada Pangtokre. Thoram Aduda Committee on Protection and Preservation of the Historical Right of Kobru and Tangzing Hills ki convener Sapamcha Zadu Manina Fongdo Kibada KSO Hanglep Natraga Clubs Amagi Chiefs Amana Manipur Lam Amada Changba Yai Natraga Yade Habagi Right Laite Government Matam Matamgi Program Gimatung Ina Habagi Right Ti Lai Ngasi Tangjing Changbada Lengang Na Tingba Pidana Saidang Libasing Na Oina Mapu Sabat Yaroi KSO na Tangjingi Mapusi Loikai Village ki Chief Tenmang Haukipni Haribasi Manipur Lengang na Atubada Sengdokadabani Amadi Tangjingbu Tangting Sizinatuna Moidang Kanglairol Puarida Amubatation Badanatana Yelhomi Singbu Sitana Netsen Naba Taurangi Haina Lawi Amasung Puarigi Liraba Ming Mutalakli Basi Lengak na Migyang Changbiu Haina Apil Choki English ama chamapal humputara nipal faubada refugees tax lauramba kuki singna mapu saduna yelhomi singbu changba ya yade komthokte habgi right laite habasi Manipur lengak na makoida para tambi bana yelhomi miyamgi mipaiba amadi nungnang bakok na bagi maram oigani haina pukning chingsilakli loinana KSO hanglep na fongdorapa wafamda CCPK tina lana interpreted and misguided tawre haba wafamsi hygiene kiba namthakni KSO Hanglep na Singdokadabani. Maramdi KSO gi press community na kari hairi miyam na khangi amadi Sai Court Assembly dagi Manipur Legislative Assembly member Paulian Lal Haukip na Haukiba me tara marida thadorapa warol amadi KSO Hanglep ki wafam sing condemn tawi haina fongdorakli. Maruina mapandagi thomjalakpa kangbu singna matam khara khak Laibagi Tanja, Laura Kanda, Mapu Sajalakanda, Equigi, Lamdam Chiki Miwe Singna, Luna Lojeriba, Tangi like from the Kabi, Yani Yaro, Amusu, Manipur Gamena, Utamatam, the Mokoi, Ayab, Logo of Nigana, Highway Seda, Equator Tamingi, Mokoi Canano Sini, Moikada Lacono, Moi, Garamatam the Lake, Moikana Canano, Moi Masabang the seasonary indigenous people. Moi 19 Kayada, Teripa Iram Damchita, Tom de Laki. Laiki have the Wogwa, Equi, Messi, Miro, and Roy the Kangi Itare. Moigi Kanguki, Mui Kredi, 1960, I cover Orinergi, Chaktung Norme, Orinergi Tadarakwa, Chaktung Do, Moi Lorome. Aduga, housing the Mapu Sajala, Madu Tokun Tokte, Aduga, Quiquidana, Kuki, Emilamana, Matonganum Kangana, Equigi, Torre Posigi, Reba Kisugi Mission Sang, and that's Wapum, Madu. Emire Mukta Tokunate, Emire Moko Vitaragadi, Achumaran, Kangakanda, Quigi, Wanganga, Mama Sama Karamatam the Manipuri Laki, my Paripuri, Karamatam the Manipuri Laki, my Papa would hang on to Isini. Adona Manipudale by Yik Salai Lataba, Kangu Singna, Mapu Manipur Mapu Sajala, Madu Tori, Adona Kamitina, Tang Kun Mogi Manunda, Tamgi Wapam, Equi Homoleke. Tang Kuni Matunda, Lai Hanglep Tagi, area Hekumdarapa, Kamu Sing, Matu Mike Mafam the Hangidongi, Adu Kumdar Pachuyawa, Kumdar Oidobani, Madam di Makoina, a quay Mafam the Mui Mafam the Sanguya, the Hitaragadi, a quay from the Sanguya. May Tara Taruptagi Tara Mapal Fobas at Tarakiba DMU Face Nasi Election Cray. Luisin bagi thoram aduda tongan ba cultural program singda sarugya kiba makok matang tara krabam hairoi singda memento amadi certificate su kutsinaki ngasigi luisin bagi thoram aduda DMU ki vice chancellor Professor N Ras Mohan Cultural University ki VC Professor P Gunindro na sarugya ki DMU Fest luisin bagi thoram ga mari lainana Professor N Ras Mohan na hakibada lamdam asigi fazaraba culture na Manipur bu malem da masak taktuna lakli
ꯑꯍꯥꯟꯕ ꯑꯣꯏꯅ DMUꯗ affiliate ꯇꯧꯔꯤꯕ constituent college ꯃꯉꯥ DM Arts, DM Science, DM Commerce, GP Women's College amadi LMS Law College ki mahiroi kayana saruk yaduna tongan-tonganba event kayaga loinana haudokhibani. Students singna lairi khakta tambagi mahutta extra co-curricular activity kayadasu saruk yagadabani habigi wakhalonda culture ge program asi pangthokpani. Masina foundation ama oiduna makha taba competition kayada saruk yanabagi lambi amasu piri haina phongdokhi. Manipur University ki Ihan Hanba Youth Festival First DM Unifest and Maming Tonjaba. The new Humni Satagraba Matunda, Nasisi, Valedictory function and Pakuk Jabani. Ahanba, Hogopugin the Mishi, inaugural function, Tarik Tratukta, Honorable Chief Minister Amadi, Honorable EM Yongna, Hogopigre, Aduki Matunta, Nasisi, a closing function, Habatare, Prize Distribution Day, Pakuk Jabani. Asikumba, Akwagi Inter College Youth Festival, Havasida, Akwagi University Makata College, Mangani, Constituent College. DM College of Science, DM College of Arts, DM College of Commerce, Amadi, GP Women's College, Amasung, Wigi LMS Law College, Manga Sinapulaga, Constituent College, Manga, Sidalaiba, Satra, Sati, Mayam Sing healthy competition, Amataunraga, Tongan item Kayada, dance ki, music ki, art ki, Adigi, Wigi, quiz competition. Sila si mamayam malekil ko painting competition na si mamayam singsi matang pangtolok aduga asigumba koi inter college youth festival asi lakpasi na kari da kana ge habi taraga di masi akoi emotional integrity lakna na bukhona ba loina na satra singin nungi ba magi potentials talents innovative idea mayam singsi magi phudokpam platform ama oi ba habi tare ana masi akoi university ki wena pangthoi be sigi matung ta bada only AIU ki makha amane apa masi Dhanamaju University 2018 ki display ki tarik tarukta likhak ke matung sida hanak ta ahan boy mark ta covid legi ba khoki ba mayam ama legi ba de hanak na ihan hanba Dhanamaju University ki first we inter college youth festival DMU Unifest si hogdok jamane apa Numit mapalni faduna thamlaga izzat manghan ki nupa Asmat Saha mapunsi chupa fadok pigadabadi compensation pamde haina Pangai Women Association ki convener Sagol Sem Binana Fongdokre Wafam asi Manipur Press Club ta pangthokpa paumi singa unaba amada haukiba numit kharani gi mamangda Pangai Bazar da lilayang famdagi mangkiba mayeng bam ongbi ina khunbi gi thokiba thodok adugi matangda ina khunbi gi mama yauna pangthokiba paumi singa unaba amada fongdokhibani Mahakna makhatana haikibada ina khunbi mapuroiba lairabi macha lairabi nupini khangna nupa aduna numit mapalni lotsenduna thamkiba amadi nupi oibigi ikai khumnaba manghallaga namduna masana yai haiduna social media da fongdok hankhibani Pangai hairiba mafam asi maitoi pangal amadi maitai punna khundamina mafamni amana amagi ikai khumnaba ngakna chatminabagi mahutta macha mapuroiba lairabi nupi amabu numit mapalni lotsenduna thamba haibasi nupi khunaibu usitabani haina fongdokhi Thaudok asida January ba Asmat mapunsi chupa fadok pigadabani haina tabi tawrakli Handak thuriba thaudok ase nupi sing singnaba nupi singbu yam usitaba nupi singida nupa singina sanariba habidi phaba phataba habise aphabadi okoi jati khudimata star oisu muslim oisu maitei oisu koi nusina jana sinana leminari adu phattarba kharana mohoina tawreiba nupi khunade nupa singna sinarapase akoi nupi singna yengla leiba ngamoi marale bani padi dandi pibiu manipur gi nupi singida masingi asuma sumang singna pataragadi male masida male gi watu khudra akoi manipur sida nupi singsi mangi pataragadi male masida nupi yangna panga tu khunba ngamgadori bra Manipur gi lifeline ama oidiba Imphal Ziribam National Highway 37 gi lambi chatpayaba lambi oidre Tauksem subdivision gi manung chanba Kafunda gi lambi ayamba phibam sachina sokchile amadi hauzik paliba Manipur lengakna lambi thong ningthina semle haikiba leirabasu chathok chasinda khudong thiba oide loinana numit kharani asida nong leptana chuba maram oiraga Kafunda gi mafam kharada chingning khairakpadagi chathok chasinda hena apanba oire mari leinaba department na midyang changbiduna lambi asibu athuba matamda semjin binaba phongdorakli Cabinet decision ama lauduna Council of Teachers Association Manipur Kota na kuina tanduna lakpa 7 pegi problem adu rectification tauragani haiba wafam adu Kota na haningai leitana nungai ba phongdo e haina Manipur Press Club ta pangthokpa paumi singa unaba amada association asagi ko convener Longjam Ritendro na phongdokre
कोटा असी प्राइमरी जगे ग्रेजुएशन फाउबगी थाक्ता लैरिबा ओजा सिंगी अपेक्स बॉडी अमनी हाइरिबा बॉडी असिना लिसिंग अनि तरामापल दगी पीरिबा 7 पे असी रेक्टिफाई तौबिनबा खोंजंग संगसिंजुना लाकपनी अदुबु ngarang चीफ मिनिस्टर एन बिरेना कैबिनेट डिसीजन अमा लौबिदुना डिमांड सिंग थबक तो अंथोकलागनी हाइना ऑर्डर अमा थोकलकपबु एसोसिएशन असिना हाइनिंगाई लेतना हराउबा फोंदोकली हाइना फोंदोकी government da amadi panbi ba sarkar honorable cm ki luching ba bjp sarkar asida sopi council of teacher association di mai kai de su haija bagal wena na nasidi apai ngarang da phamgi ba agi cabinet ki mifam adu da apai oja sin da taliba demand ase asoga pe ase rectify to bigado budi makoi 2019 da ya wana na ko 7 page foundra la e adu asoi ba aran ba pe ase chunthopam thoi haidana Wazasini interest that cabinet na lobby kiba adugumba decision adugo potagi maikadegi council of teachers association ki maikadegi adibati khaingai laitana council of ministers sing cabinet ministers sing amadi government asipu luching diliba honorable chief minister ko koina potagi maikadegi hanna thagat Manipur da investor sing changlaknaba senmitlon fagat hanaba amadi industrial gi lamda chawkhatpa puraknaba industries marang kaina lingkhatpa amadi investment policy semba mathau tai haina textiles commerce and industries minister nemcha kipgena phongdokre wafam asi nemcha kipgena ngasi lamfel pata laiba institute of cooperative management ICM gi conference hall da pangthopa one-day workshop on framing of industrial and investment promotion policy IIPPM 2022 workshop ki manung chana haikibani thoram aduda mahakna manipur bu india gi oina lairiba state sing amadi leibak sing gi manungda tungda lakadawriba lalon itiki thabak thoram sing gi achauba mafam ama oihanaba chief minister and biren sing na mangonda sinarokliba thodang asigi damakta su thagatpa phongdokhi Nemcha kipgena makha taraduna state asida micro small and medium enterprises MSME gi unit lising kuntra maniga chani marfutara humdoi leire masina manipur asi industrialization lomda khumang chawsen bangamle haiba adu takpani amadi investment promotion policy IIPPM 2022 asina state government ki makhada industry sakhatnaba paikhatliba mission sing adubu hena isang thogat lagani haki amadi mari leinaba stakeholders singna framing of industrial and investment of promotion policy IIPPM 2022 bu mai paknaba cooperation maru oiba pautak sing amadi wakhalon bibinaba su haki ngasigi thoram aduda textiles commerce and industries ki secretary Michael Achomna guest of honor textiles commerce and industries ki director Yumnam Robitana president amadi mari leinaba official sing stakeholders sing su saruk yaki ngasi Jiribam Forest Division ki staff singna paisa khaina duna Jiribam district asagi ising ichangna sokhalaba mafam singda DFO Rajesh Dara de IFS na luchingduna koina chatuna awaba taraba family singda no magi changdaba yadraba polam sing yenthokre Jiribam ki mafam ayamba isingna thum ki patagi mioi kaya amadi awaba mayoknari ngasi polam sing yenthokiba mafam singdi Kamranga Hilga GP Lakhipur amadi Kalinagar gi ising ichangna awaba nangnaba imung singdani Kongchat asida and Biras Singh in charge Range Forest Officer Range Jiribam Amadi Forest ki staff sing susaruk yaki Ogi merak takna ten babre amatang lominase Break matung taram nokchari makhataba pau pizari
Manipurda mioi amata nauna COVID-19 positive oikidre leina asida maram oiduna mioi amata sikidre. Haukiba pung kunmari asida sample punna jam subna ani test tawada positive case amata thengnakidabani. Hauzik state asigi COVID-19 case masing asi lak ama lising kuntra tare jani kuntra yaure loinena sikiba masingna lising aniga jama kun sukre haina COVID-19 command control room dagi thadorapa jerol amana phongtorakli. India da haukiba pung kunmari asida mioi lising aniga Chahum Humpumari nauna COVID-19 positive oire amadi tarana laichut asna maram oiraga laikidre. COVID-19 dage fagalapa masingna janiga kunipan oiri. Union Health Ministry gi matung inna hozik fawbagi oina India da COVID laichut asdagi nara bamioi punna crore mari la kuntra mathoi lising kun mapal changa humpu humdoi sure amadi laikidaba masingna punna lak mari lising kun mari chahum subna humni hairi. Ngarang Imphal West ki CDO amadi mayang Imphal Police Station anina khutsamna duna irong kuno da achat awok sing check tawba amadi thiba humbagi thabak sa thabada irong kuno dagi chahi kun ma thoi khakta mang ai ribi Julekha kauba mioi ama heroin brown sugar ga konana fare faraba mioi adudagi heroin brown sugar gram chama tarani palgi sapon kep ahum gram taruk lumba heroin brown sugar plastic bag ama mobile phone ama sizinadriba plastic bag amadi sapon kep kharaga konana fagat pakam cream faraba mioi adu fagat laba potlam sing duga konana mayang Imphal Police Station da makhataba investigation sathanaba kusina cream Nakal amaromda Kokchingi CDO team amana sera ulam khaidagi opium kg ani gram kun manga amadi sel oina lak ahum gal chupna chani kun mioi ani dagi fagat pangam cream faraba mioi ani adudi Churachandpur district Tonglal Vengdagi tinai lam hawkep chahi kun thamapal amadi atopa amana chahi taranipal sudriba angang ni hairi makhoi bu makhatana wahang pahong sathanaba Suknu Police Station da sinakre hairi Pauche Kharada Mahiroi Loop Amana Manipur University ki hostel ki problem amadi Dean Students Welfare ki matangda haiki bawafam adu Manipur University Students Union Mushuna haksina laubagan natana achum aran gengdana hygiene ba mali haina Musugi President Sanasam Steven Singh amadi Musugi General Secretary Moirangthem Bobishan Singh anina punna sahi tawba cherol amana hairi Manipur University asida regular vice chancellor amadi regular registrar kamdongna lakhibano haibasi hangatna yengbiduna professor Ajia Pande lokthokraba matung university asida afaba academic atmosphere ama tapna oirakli amadi university asigi ranking su tapna wangkhalakli musu amadi mahiroi singna kana honaduna hozik university asigi hangduna lairiba in charge oina hapliba pham sing athuba matamda regular post hapina ba takna duna lakli Manipur University Act 2005 amadi ordinance ke matung ina School of Studies ki din khanbagi provision lai amadi din students welfare asidi vice chancellor na khanduna lakpani adubu hokiba thodo khara dagi din students welfare asi oibina ba oja laikide musu amadi university asigi mahiroi singna kan haijabadagi oja singi maraktagi din students welfare oina ba thoklaki Housing oiriba din asisu professor singi maraktagi oibina ba laitabadagi associate professor na in charge oina pubiki bani Manipur University hostel rules and regulation gi matung ina MU gi mahiroi khara khakna condition kharada guest hosteler oina laibagi ayabada mushu amadi authority ga tanaraga lahen bade lai MU hostel da non bona fide student amta laite laibagi machausu tade Hostel selection list asi haidopangam dabagi maram asi applicant masing asina yaman ke bana maram oiraga full accommodation pibada kona dabalai adubu sabal oiraga chalai dana lairiba hostel sing asigi basic infrastructure sing authority da athuba matam da piraga haidokna ba haiki basu laikre loinana thabak oina pakhat pasu hokre University asigi matang da kana gumba mioi natroga loop amana khangbining ba amadi suggestion pining ba lairabade musu amadi authority da hana haibina ba amadi Pauche da hana happy dana ba cherol asne makhatari Manipur Plastic Policy 2022 state asida mapung fana chana hanaba ngasi pangthokiba state cabinet mifam amana ayaba pikre Manipur Civil Services Combined Examination 2022 pangthokna basu cabinet na warep ngokre Chief Minister Secretariat ki Cabinet Holder Chief Minister N. Birena Presidium oina pangthokiba cabinet mifam adugi matangda Agriculture Minister T.S. Biswazina haikibada laibak sinbatungna single-use plastic sizinabada athingba thamkibaga loinana lakliba July 13 fawbagi manungda India gi state pumna maktagi single-use plastic sing sizinaba tingnaba akan bapautak pikiba lairi
Maram asna masigi makada rule sing semlaga policy ase thukaiba mioi singda chahi manga fawba jail da thambaga loinana lupa lakh ama fawba fine thian ba gi wafam yauri July kuntrama thogi manung fawbagi manungda single use plastic ki potlam pumnamak thinglaga akakna ba matam ama piraba matungda plastic ki mahut sinba yaba potlam sing sem sanaba committee na lepkre amadi kumja lising ani tara tarukta pangthokiba Manipur Civil Service Combined Examination 2022 maram kharadagi lakthokibaga loinana courta aduga mari lainana chatharapa case loisinkibaga loinana hana lakthokiba post marfuni thoi tongan na lobaga loinana madugi mathakta MCS grade 2 MPS grade 2 MFS grade 3 SDC MSS EO gi anoba post chahum kun humdoi longnaba cabinet na yaba pikre Manipur matam isai saisapa suren yumna matam kharagi mamangdagi masagi anaba mana maram oidina rims da laikan aduna lakhibani mahaki anaba layeng bada mateng oinaba ngarang mityeng live na masagi YouTube channel ase subscribers sing amadi fans singi mateng galoina lupa lak amagi mateng khutsinakri Aroi beda marui be pau muhana pizari. One day discussion on Ibutau Tangzing Hill Ranges Hiram Kanan Yabagi Toram Ama Committee on Protection and Preservation of the Historical Right of Kobru and Tangzing Hills CPP KT Nasinduna Pangtokre. Amadi May Tara Tarukaki Tara Mapal Fawas the Tarakiba DMU Fest Nasi Lotion Cree. Oni TV ki numidangi Manipuri pau mi yang tabiri basingbu amukan akrumsari.